MAMI TV News meeting tabiriba pumnamakpu Linda Pangabamna taramna okjari. Ngasi fongkiba pauchidagi khomjinjaba paudam miyamda thamjari. Haukiba pung kunmari da thokiba thodo athoksing ahanbada poknafam pauchidagi lobirasi. Irang maraksida singnaningai oina leimakong makha lokongda thauthi ngata sentherakre. Thaulik ohenbada senavasing inquiry tawraga action lakhotkani Biswajit. Leikongdagi horakpa leimakong makha lokong haina khangnaba turel masa amada ngasi numidang waidam thauthi ngata sentherakre. Sentherakliba thauthi adu kanto sabal kunja singna thengnarakibani. Adubu ngasi Chief Minister gi Secretary MG Ofrina thadorokpa cherol amagi matung innadi sentherakliba thau adu leimakongda leiba heavy fuel power station dagi leak oirakpani haina fongdorakli power sina pongnafamgi ahanba lemai da fongli kuki lalawa singna attack satarakre singsan basat kiba nupa mari thiba khangdre Bisnupur district ki Kumbi police station gi manung chanba Kumbi hautak area da ngasi nungtil kuki lalawa singna nomai kapsinduna attack satarakre Kumbi area gi chingda singsan basat kiba maitai mari thiba khangdre hairi police tagi fangba pauna hai ngasi Kumbi hautak ta maitai singna law lokraba matung mana masing thanaba law khoiringai da hautak tamfa kunau area gi mamangda leiriba singyang dampi hill range tagi kuki lalawa singna bom ani yauna nomai round kaya leptana maitai kultamna kapsilakki Aduma pu thaudok aduda asok apandi yaukide paw asina poknapamgi anisuba headline oina fongli nupi fubada senaba nupi taraga nithoi police na fare nupi fubagi video social media da viral oikiba adu mari lainana Imphal police station nasu moto case ama lokhatuna maduda senabani haiba nupi taraga nithoi ngarang fare faraba nupi sing adu ngasi CJM Imphal West ki court ta puthok laba matung Makhatana numit humni police station da remand lauthakre hairi ngasi makhoibu court ta puthorakpada makhoibu fajinba yaningde haiduna masing yamlaba nupi singna court complex mamang da khongjang jangsinki paw sing asina pongnafamgi maruoiba paw oina fongli Makhatarakpada huyanlan paw pauchidagi lokhachari Laimakong power station dagi heavy falsing paktana natural da thadarakpatagi wathok oikri Amadi Manipur Langang Nadi Laimakong Power Station dagi heavy falsing leak oirakpani hairi paw sina hanba paw ina headline tawduna amadi sub headline tawduna ngasi hoelam paw ge hambala maida fongli me ahum dagi thorakhiba tamthirba kanglu masel gi lana maram oiraduna kanto sabal gi chingmang da leiba mitei singmayum makei thadokna duna chena khibaga loinana hauji sul lan asigi red zone ama oiribani haina mafam asigi maira pai bisingna fongdorakliba kanto sabal yauna kurkulna chingba mafam singda fauduna cheliba luwang lei thamna popi maril haraga su khangnaba turel maril da khangodana yamlaba thawsing haitharakpadagi wathok oinakri Rahul Gandhi ki khongchat lainga ki athing mana lamba phangloidaba mafam dagi lamthagadori Chief Minister da haijarubada ayaba piaktraba matungda district magistrate na miyoi khara khaktin gadaba oiragadi yagani hairakli Imphal dagi lamthagani thawrangliba Rahul Gandhi ki Bharat Jodo Naya Yatra laiba karam thoklagaba Khongzom dagi lamthanaba thawrang tawre K Megachandra Tha sigi tara marida AICC gi luchingba Rahul Gandhi na lamjingduna Imphal dagi khongsan ba hoduna Maharashtra gi Konung Mumbai phawba chatkadoriba Bharat Jodo Naya Yatra gi lamthafam Palace compound gi hapta kangjaibungda oinana ba thawrang Congress party na tawraklabasu Chief Minister ga haktengna unaduna haijaruba phawda ayaba pirakidre Amadi longmi singda kuki militant singna bomb nongmai kapselakri singda singyan ba chatkhiba mapa masa yauna miyoi mari mafum khangdre ngasi nongthil pung 3:10 mangarom tarakpada Kumbi police station dagi khanong supta kilometer mangarom chatlaga leiba Dampi hill range dagi kuki militant singna lobukta tabuk sujariba mitei longmi singda mapangan kalaba bomb ani yauna nongmai maru kulom kapselakibadagi longmi sing lanjena rakre Kuki militant singna akanba attack asi chatharakpadagi longmi sing khakta natana anakpada leiba miyoi sing sul lanjena ki Thaudok asi Kumbi police station gi manung chaliba hautak tampa khunau gi mafam amada thokibani hairi Kuki militant singna attack chatharakpadagi mafam aduda deploy tawba security force singna su handuna khut thoknaki security force singna khut hanbadagi Kuki militant sing makoina attack toramba mafam sing thadok lamlaga sen ki hairi Amarom da police station asigi manung changba mapalok haina khangnaba chingi saruk amada singyanba chatkiba mapa masa yauna mitei mari ngasi numidang athengba fawda halaktabadagi miyamna makoibu Kuki militant singi khutta taduna hatok pikravra haibagi chingnaba pokli haiba pawsing asina ngasi hoelam pawgi hambula maida maroiba pawsing ana fongli Mathangda Sanalaipak pauchidagi amuk lobirasi Kumbi gi hautak violent chingda singyan bachatkiba maitai mari thiba khangkhidre Thiba chatluba timda kuki singna bom ani nongmai round kun kapselakre
कुकीसिंगना नमना खुंदाबा मफमसिंगदा चंगलुबा मैतै अयाम्बा अमुक हन्ना हलक्खिदबगी वाथोक मरक्ता बिष्णुपुर अमसुंग चुरचांदपुर डिस्ट्रिक्ट की लोनाबा मफमदा लैबा कुंबीगी हौतक फाइलेन चिंगदा ngasi ayuk singyan bachatkiba mapa macha yauna मैतै मरी हलक्खिद्रे थीबा याबा थीबदसु फंगद्रे हाइरी थीबा खंग्रिबा मियोय मरी अदुदी ओइनाम रोमेन मैतै चही 95 अपोकपगी मिंग ओइनाम पिसक कौए अहन थेप दरा मैतै चही 53 अपोकपगी मिंग लैखिद्रबा अहन थेम अपिक चाव मैतै थौदाम इबोम चाव मैतै चही 58 अपोकपगी मिंग लैखिद्रबा पंगोय थौदाम अनन मैतै चही 19 अपोकपगी मिंग इबोम चा मखोय मरी मग आकाशोय वार्ड नंबर 7 दगिनी हाइरी पाव असिना सनालेबाग पाउचेगी अहान बलमाइदा फोंगली राहुल गांधी की भारत जोड़ो न्याय यात्रा खोंजोमदगी लमथारगनी पैलेस कंपाउंड मिफम पांगथोकपगी अयाबा पीखिद्रे कांग्रेस के लुचिंगबा राहुल गांधी न लुचिंगदुना लागलिबा जनवरी 13 दगी मणिपुर दगी मुंबई फाउबा चटकदबा भारत जोड़ो न्याय यात्रा खोंचद हप्ता कांगजैबुंगी अककनबा मियोय खरा खक्तमक सरुक यादुना लमथाबगी अयाबा लैंगाकना पिरक्खरे लैमखोंग पावर स्टेशन दगी थाव युरकपदगी कांतो साबलगी खोंगदा थाउथी अतत अखम लैतना चेंथरक्खरे इम्फाल वेस्ट की लैमखोंगदगी कांतो साबल फावरगा चेलिबा मखा लखोंग हाइना खंगनाबा खोंगदा थाउथी अतत अखम लैतना चेंथरक्पदगी मियाम पाखतनख्रे थाउसिंग असि लैमखोंग पावर स्टेशन लीक ओइबदगी हेवी फ्यूल चेंथरक्पनी हाइना स्टेट लैंगाकना खंगहलक्ली ngasi oina mami tv na khomjinjaba paudam matang asida loijare makha taba pawgidamak mityeng taduna lebiyo miyambu amukana khurumjari